mayam live nga thage kana gumachina wari utang adang mayam sina kana ya ukti ni thank you kana like ama tore midi utriko like tore mi se masak udri kanano tu like ani sure comment di ute wow charo charo ai yenge how bro hawe hawe nga thong kay chai no amana chak amana nusi hidak manado putina haibra putunya haibra aduni kubi ani lamba ma hangere surjal kay chai no chak chai me surjal like toromo thank you tôi mình chắc chắn cái cha thì nó chắc cha thì ní sujar kan mati support to minasi subscribe to biramo like to biramo hajiba like to triko ko gi tema kari hinjang cha pano sujal chong tham kaim khum lakidre leirabadi like to biramo subscribe to biramo ai channel se khoi tema kari nyang chage khoang dong mà ra tới xong ơi xin được sang khẩn ê ini yang karen taduri
소래님 자식 깨 옥디네 무시해 이빠 에이 시장 옥디네 코는 까칼레 입어 까용 찌해 bạn thôi tự chứ ông có khá lấy tự chứ 때문에 라니 시행 동자지 맞대발 정이 또 우리 또 좀 뭐 뚱한 thôi và sinh cái mất thế nó ra thùng mà nè thay mà tung ngàn thôi ba ai gì chứ nên là phải tầm một ta thay lại tổ biramo có cái cái mặt thêm chả chào một thôi और कौन है आइए तो mi ôm cái lạc bát xe तीन आदमी है क्या ज्ञान क्या पता नहीं है पूछे तो भी जवाब नहीं देता है मैम सुन रही हो काम तम चाहिए तो पानी नहीं तरबा और कौन कौन है
दोस्त लोग आइए, आज नेट थोड़ा ठीक ही है। वाओ 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 वाओ, मेरा बहन आ गया, मेरा दोस्त रे बेटा। थैंक यू काका। करी मथेन नंग उहोद्रे चचा लोइग्रे। आखै रे बेटा लाए, वेलकम। रे बेटा कइं चाय चचा ब्रो। आई चचा बोलो रे। रे बेटा चचा ब्रो, जंग जंग खुमौने नंग ला खा नुंगाई। नी अनिम लाम बलु चेंगरे लाइक तोरमगा। रे बेटा कइं चागे हाइबा। काका चारे हवाई, हवाई मोसोरी थोंबरो। मोसोरी रे कइनो। रे बेटा नाखौ नंग सब्सक्राइब तौरबा। नंग काका सब्सक्राइब तौरबा हाइरो। कमेंट थारम। होय बस तौखरे काका खंगे दो नंग कमेंट इरमबा काका आई सब्सक्राइब तौरबनी हाने इरमबा इरमरी खंगिना को नंग दो हारो से सब्सक्राइब तौरबा हारो सब्सक्राइब तौबदो कमेंट इरमबा कामंगो के चैनल दुगा काका सब्सक्राइब तौरबनी हाइना इहिब्रा हाइबा ngasi teuiro ngang teuiro hayo net nungai to kwa charbo kwa char habne ju kwa char ngage la 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 lâu nè lâu ngực ngơ lấy đó nè tu kogi minau macha aku ke minau macha tu soneng tu minau macha dan ne cipu macha macha kecil macha kecil kan ne Revita kwa charabo sakto di kwa charabo khumban ho quỷ quỷ chăng rồi bo qua chara bai ba nang panale dang tang piro ko panalo ha chari ka ikhang ya ba charam ngani ikhang ya ba sai kwa pa ba mini na para pa idi panale andre do parang tang piro tau no idi parang te me khaya te palle ya
ꯅꯪꯗꯤ ꯄꯥꯅꯕ ꯌꯥꯎꯕꯅꯤ ꯍꯥꯎꯅ ꯆꯥꯔꯝꯅꯤꯗꯣ ꯇꯥꯕ꯭ꯔꯣ ꯔꯦꯕꯤꯇꯥ ꯀ꯭ꯋꯥ ꯆꯥꯕꯁꯦ ꯍꯥꯎꯕ꯭ꯔꯥ ꯄꯥꯅꯕ ꯍꯥꯞꯄ ꯀ꯭ꯋꯥ ꯆꯥꯕ ꯃꯤꯅ ꯄꯥꯅ ꯂꯩꯇꯕꯁꯦ ꯉꯥꯎꯔꯝꯒꯅꯤ ꯀꯀꯥ ꯉꯁꯤꯒꯤ ꯅꯣꯡꯗꯥꯗꯨꯒꯗꯤ ꯀ꯭ꯋꯥ ꯄꯥꯅ ꯀꯥꯏꯌꯦ ꯑꯣꯇꯣꯗ ꯂꯥꯛꯄꯗ ꯈꯛꯇꯅ ꯅꯣꯡꯒ ꯍꯛꯆꯥꯡꯒ ꯄꯨꯡꯆꯣꯠ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯂꯩꯔꯤ ꯇꯨꯝꯈ꯭ꯔꯖꯥꯠꯂꯥ ꯅꯦꯠ ꯌꯥꯗ꯭ꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯅꯦꯠ ꯌꯥꯗꯅ ꯆꯦꯟꯈ꯭ꯔꯦ ꯅꯦꯠ ꯌꯥꯗꯦ ꯅꯦꯠ ꯌꯥꯗꯦ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯀ꯭ꯋꯥ ꯆꯥꯔꯤꯕꯣ ꯄꯥꯅ ꯑꯃꯈꯛ ꯄꯤꯔꯛꯑꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯥꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯆꯥꯛ ꯆꯥꯔꯕ ꯇꯥꯗ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯇꯥꯗ ꯆꯥꯛ ꯆꯥꯔꯕꯣ ꯍꯟꯗꯛꯀꯤ ꯅꯣꯡꯁꯤ ꯇꯥꯗ ꯐꯖꯅ ꯆꯨꯏꯌꯦ ꯉꯁꯥꯏ ꯏꯁꯩ ꯍꯜꯂꯛꯄꯗ ꯈꯥꯛꯄꯨ ꯈꯥꯛꯄꯅꯦ ꯂꯥꯎꯕꯨ ꯂꯥꯎꯕꯅꯦ ꯅꯣꯡꯕꯨ ꯆꯨꯕꯅꯦ ꯑꯣꯇꯣꯗ ꯄꯨꯔꯥ ꯍꯛꯆꯥꯡ ꯆꯣꯠꯂ ꯂꯥꯛꯏ ꯍꯥꯏꯁꯤꯅꯤꯕꯣ ꯇꯥꯗ क्या रे बेटा क्या है रेबिता जी मेरा रेबिता आइए सो गया क्या पान खा खा कर रेबिता लेरिबो ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯦꯟꯕꯁꯦ ꯑꯩ ꯆꯥꯛ ꯇꯣꯛꯄ ꯃꯉꯥ ꯆꯥꯛ ꯇꯣꯛꯄ ꯂꯩꯔꯤꯕꯣ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯇꯨꯝꯈ꯭ꯔꯕꯣ ꯅꯪꯗꯤ ꯅꯨꯡꯗꯥꯡ ꯄꯨꯡ 2ꯐꯥꯎ ꯇꯨꯝꯗꯦ ꯍꯥꯏꯕꯅꯤꯀꯣ 15 ꯆꯠꯊꯣꯛꯈ꯭ꯔꯦ ꯆꯥꯛ ꯂꯥꯝꯅ ꯇꯥꯗ ꯉꯁꯤ ꯒ꯭ꯋꯥꯜꯖꯨꯔꯗ ꯏꯁꯩ ꯆꯠꯂꯨꯏ ꯒ꯭ꯋꯥꯜꯖꯨꯔꯗ ꯐꯤꯔꯣꯏ ꯒ꯭ꯋꯥꯜꯖꯨꯔꯗ ꯐꯤꯔꯣꯏ ꯆꯠꯂꯨꯏ ꯒ꯭ꯋꯥꯜꯖꯨꯔꯗ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯂꯩꯔꯗꯤ ꯉꯥꯛꯇꯪ ꯂꯩ ꯍꯥꯏꯔꯛ ꯂꯥꯛꯇꯦ ꯈꯨꯝꯃꯛꯇꯦꯕ ꯔꯦꯕꯤꯇꯥ ꯀ꯭ꯋꯥꯔ ꯆꯥꯅ ꯈꯨꯝꯃꯛꯎ ꯀꯀꯥ ꯂꯩꯌꯦ ꯍꯥꯏꯅ ꯇꯥꯗ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯁꯦ ꯃꯥꯏꯞꯇ ꯇꯧꯔꯒ ꯂꯥꯎꯕ ꯇꯥꯔꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯥꯏꯞꯇ ꯇꯧꯔ ꯀꯧꯕꯅ ꯐꯗꯣꯔꯤꯕꯣ ꯃꯁꯤ ꯇꯥꯗ꯭ꯔꯦ ꯀ꯭ꯋꯥ ꯆꯥꯅ ꯃꯣꯟꯒ ꯁꯝꯅꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯩ ꯀꯧꯖꯔꯨꯗ ꯏꯀꯥꯏꯔꯦꯗ ꯀꯧꯕ ꯃꯤꯅ ꯏꯀꯥꯏꯔꯦ ꯈꯨꯝꯗꯕ ꯃꯤꯅ ꯏꯀꯥꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯀ꯭ꯋꯥ ꯆꯥꯅ ꯇꯨꯝꯈ꯭ꯔꯕ ꯀꯔꯤ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯃꯦꯒꯤ ꯇꯥꯡ 14ꯗꯒꯤ ꯂꯥꯏ ꯍꯔꯥꯎꯒꯅꯤ
ꯇꯥꯗ ꯃꯦꯒꯤ ꯇꯥꯡ 8ꯗꯩ ꯂꯥꯏ ꯍꯔꯥꯎꯗꯣꯏꯗꯣ ꯅꯨꯡꯗꯥꯡꯅꯤꯅ ꯂꯥꯛꯄ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯪ ꯉꯁꯥꯏꯗꯩ ꯀꯧꯏ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦ ꯑꯗꯨꯒ ꯇꯨꯝꯈ꯭ꯔ ꯃꯥꯜꯅꯀꯣ ꯆꯥꯛ ꯆꯥꯟ ꯁꯥꯟꯅ ꯇꯨꯝꯈ꯭ꯔ ꯃꯥꯜꯅ ꯀꯧꯕꯩ ꯋꯥꯔꯤꯅꯤꯗ ꯀ꯭ꯋꯥ ꯆꯥꯔꯤꯕ ꯍꯧꯖꯤꯛ ꯑꯩ ꯄꯥꯏ ꯍꯩꯇꯕꯅꯤ ꯌꯥꯁꯦ ꯀꯪꯉꯦ ꯑꯣꯍꯣ ꯅꯈꯣꯏ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯄꯨꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯇꯥꯗ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯂꯥꯛꯇꯥꯔꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯁꯤꯅ ꯅꯨꯡꯗꯥꯡ ꯁꯟꯗꯥ ꯇꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯔꯦꯕꯤꯇꯥ ꯀ꯭ꯋꯥ ꯆꯥꯔꯤꯕꯣ ꯀ꯭ꯋꯥ ꯆꯥꯔꯤꯕꯣ ꯑꯩ ꯄꯥꯏ ꯍꯩꯇꯕꯅꯤ ꯁꯥꯏꯗ꯭ꯔꯦ ꯇꯨꯝꯕ ꯍꯤꯞꯄ ꯆꯥꯕꯇ ꯎꯗꯨꯅꯇ ꯂꯩꯔꯦ ꯏꯃꯤꯠꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏ ꯀ꯭ꯋꯥ ꯆꯥꯕ ꯑꯃꯨꯛꯀ ꯍꯨꯛ ꯀ꯭ꯋꯥ ꯃꯇꯝꯒ ꯍꯨꯛ ꯆꯟꯈꯣ ꯑꯗ ꯀ꯭ꯋꯥ ꯃꯇꯝꯒ ꯍꯨꯛ ꯆꯟꯈꯣ ꯀ꯭ꯋꯥ ꯃꯇꯝꯒ ꯆꯥꯈꯣ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯦꯠꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏ ꯁमुद्ꯔ ꯁꯥꯏꯀꯣꯟ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅꯅꯦ ꯎꯔꯨꯔꯨ ꯂꯩ ꯂꯩꯔꯦ ꯍꯅꯨ ꯃꯥꯡꯒꯦ ꯒꯗꯥꯅ ꯎꯔꯨ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯂꯩꯔꯦ ꯀ꯭ꯋꯥ ꯃꯇꯝꯒ ꯆꯥꯈꯣ ꯀꯀꯥꯒ ꯉꯍꯥꯟꯋꯥꯏ ꯁꯥꯟꯅꯈꯤꯁꯤ ꯀꯀꯥ ꯅꯍꯥ ꯑꯣꯏꯔꯤ ꯏꯁꯩꯗꯣ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯕꯣ ꯅꯍꯥꯅꯤ ꯀꯩꯅꯣ ꯑꯩ ꯆꯍꯤ ꯌꯥꯡꯈꯩ 40 ꯇꯥꯕ ꯔꯦꯕꯤꯇꯥ ꯍꯥꯟꯅ ꯏꯁꯩ ꯅꯦꯝꯕꯅꯦꯕꯅ ꯊꯥꯏꯅꯒꯤ ꯇꯨꯝꯕ ꯍꯤꯞꯄ ꯆꯥꯕꯗ ꯎꯗꯨꯅꯇ ꯂꯩꯔꯦ ꯏꯃꯤꯠꯁꯤꯅ ꯀꯥꯏꯅ ꯑꯊꯥꯞꯄꯗ ꯀꯧꯔꯒꯅꯨ ꯂꯩꯉꯝꯗꯔꯦ ꯀꯀꯥ ꯌꯣꯡ 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 ꯀ꯭ꯋꯥꯗꯣ ꯃꯇꯝꯒ ꯆꯥꯁꯤꯜꯂꯣ ꯔꯦꯕꯤꯇꯥ ꯀ꯭ꯋꯥ ꯆꯥꯔꯕꯣ ꯀ꯭ꯋꯥ ꯃꯇꯝꯒ ꯆꯥꯔꯣ ꯀ꯭ꯋꯥ ꯆꯞꯁꯤꯒꯂꯦ ꯀꯀꯥ ꯃꯣꯏꯔꯥꯡꯊꯦꯝ ꯀꯩꯕ ꯇꯤꯀꯦꯟꯒꯤ ꯑꯃ ꯁꯧꯋꯦ ꯍꯩꯇꯦ ꯏꯁꯩ ꯁꯛꯄꯒ ꯅꯪ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯑꯩ ꯏꯁꯩ ꯁꯛꯄꯒ ꯍꯩꯇꯦ ꯑꯩꯅ ꯍꯩꯕ ꯍꯥꯏꯕꯨꯅꯦ ꯀꯩꯅꯣꯅ ꯍꯥꯏꯕꯗꯨꯕꯨ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯀꯣꯃꯦꯟꯗ ꯏꯕꯗꯣ ꯀꯥꯎꯔꯦ ꯎꯔꯨꯔꯦ ꯃꯅꯤꯡꯉ ꯎꯗ꯭ꯔꯒꯅ ꯈꯥꯡꯉꯝꯗꯦ ꯀꯜꯂꯤ ꯀꯜꯂꯤ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯣꯏꯔꯥꯡꯊꯦꯝ ꯇꯤꯀꯦꯟꯒꯤ ꯏꯁꯩꯒ ꯍꯩꯇꯦꯀꯣ ꯑꯩꯅ ꯍꯩꯔꯤꯁꯦ ꯀꯩꯅꯣ ꯀꯥꯎꯔꯦꯅꯦ ꯀꯜꯂꯤ ꯀꯜꯂꯤ ꯀ꯭ꯔꯤꯁꯅꯒꯤ ꯄ꯭ꯔꯦꯝ ꯆꯟꯗꯣꯟꯒꯨꯝꯅ ꯑꯍꯣꯏꯅꯩ ꯁ꯭ꯌꯥꯝꯒꯤ ꯄ꯭ꯔꯦꯝꯅ ꯆꯥꯡ ꯑꯗꯨꯇꯅꯦ ꯑꯩ ꯍꯩꯁꯦ ꯑꯊꯥꯞꯄꯗ ꯀꯧꯔꯒꯅꯨ ꯂꯩꯉꯝꯗꯔꯦ ꯃꯤꯅꯨꯡꯁꯤꯗ ꯑꯁꯤꯒ ꯍꯦꯟꯕ ꯀꯩꯝ ꯈꯪꯗꯦ
ꯅꯪꯁꯤꯅ ꯀꯥꯏ ꯁꯩꯒꯥꯏ ꯆꯠꯂꯛꯇꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃꯁꯨ ꯂꯩꯕꯅꯤꯗꯥꯏꯅꯦ ꯀꯅꯥ ꯁꯛꯄꯅꯣ ꯈꯪꯗꯦ ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯦ ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯦ ꯑꯩ ꯏꯝꯐꯥꯜꯗ ꯂꯩ ꯉꯝꯗꯔꯦ ꯍꯣꯏ ꯇꯥ ꯂꯥꯜꯂꯨꯅ ꯅꯥꯝꯗꯣ ꯁꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯤꯗ ꯅꯦꯠꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯑꯣꯏ ꯃꯥꯏ ꯄꯦꯝꯃ ꯆꯣꯔꯣꯡꯒꯤ ꯁꯦꯕꯥ ꯐꯪꯖꯕ ꯅꯠꯇꯅ ꯑꯗꯨꯗꯤ ꯍꯩꯔꯝꯒꯅꯤ ꯅꯪꯒꯤꯗꯣ ꯅꯣꯛꯅꯕ ꯃꯥꯜꯂꯤꯀꯣ ꯅꯪꯗꯣ ꯅꯣꯛꯅꯕ ꯃꯥꯜꯂꯤꯀꯣ ꯑꯩꯉꯣꯟꯗ ꯅꯪꯗꯣ ꯌꯥꯗꯦꯀꯣ ꯑꯩꯉꯣꯟꯗ ꯅꯣꯛꯅꯕ ꯃꯥꯜꯂꯤ ꯅꯪꯒꯤꯗꯣ ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯦ ꯏꯝꯐꯥꯜꯗ ꯑꯩꯒꯤ ꯃꯃꯤ ꯂꯩꯍꯧꯔꯦ ꯅꯥꯕ ꯁꯛꯄꯅꯦ ꯇꯥ ꯂꯥꯜꯂꯨꯅ ꯑꯩꯁꯦ ꯑꯙꯨꯅꯤꯛ ꯏꯁꯩ ꯄꯛꯆꯗꯦ ꯍꯥꯏꯌꯦ ꯀ꯭ꯔꯤꯁꯅꯒꯤ ꯅꯥꯝꯅ ꯑꯍꯦꯟꯕꯅꯤ ꯀꯀꯥꯒꯤ ꯃꯃꯤꯗꯤ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ ꯎꯁꯨ ꯎꯗꯦ ꯔꯦꯕꯤꯇꯥ ꯔꯦꯕꯤꯇꯥ ꯍꯥꯏꯔꯣꯅꯦ ꯑꯩꯒꯤ ꯃꯃꯤꯗꯣ ꯀꯔꯥꯏꯅꯣ ꯎꯁꯨ ꯎꯗꯦ ꯑꯣ ꯏꯟꯗꯣꯆꯥꯗꯣ ꯍꯥꯏꯔꯣ ꯅꯪꯒꯤꯗꯤ ꯂꯩꯇ꯭ꯔꯣ ꯑꯩꯒꯤꯗꯤ ꯂꯩꯌꯦꯕ ꯏꯅꯥꯛꯇ ꯏꯟꯗꯣꯆꯥꯗꯣ ꯅꯪꯒꯤꯗꯤ ꯍꯥꯏꯔꯣ ꯅꯪ ꯂꯩꯇ꯭ꯔꯣ ꯔꯦꯕꯤꯇꯥ ꯇꯥꯔꯤꯕꯣ ꯑꯩꯒꯤ ꯃꯃꯤꯗꯤ ꯏꯅꯥꯛꯇ ꯂꯩꯔꯦ ꯏꯟꯗꯣꯆꯥꯗꯣ ꯅꯪꯒꯤꯗꯤ ꯂꯩꯇꯕꯔꯥ ꯈꯨꯝꯃꯨꯅꯦ ꯔꯦꯕꯤꯇꯥ ꯀꯀꯥ ꯑꯩꯈꯣꯏꯗꯤ ꯂꯩꯇꯦꯗ ꯑꯦꯁ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯣ ꯏꯁꯩ ꯁꯛꯁꯅ ꯐꯟꯕ ꯇꯣꯔꯕꯥꯟꯗꯨꯗ ꯔꯦꯕꯤꯇꯥꯅ ꯑꯩꯈꯣꯏꯗꯤ ꯂꯩꯇꯦꯗ ꯍꯥꯏꯌꯦ ꯅꯪꯅ ꯏꯁꯩ ꯐꯝꯃꯤꯕ ꯇꯣꯔꯕꯥꯟꯗꯨꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤꯕꯔꯥ ꯈꯨꯝꯂꯛꯑꯣ ꯑꯃꯨꯛꯇ ꯎꯝ ꯎꯝ
ꯔꯦꯕꯤꯇꯥ ꯇꯥꯔꯤ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕ꯭ꯔꯣ ꯈꯨꯝꯃꯛꯑꯣ ꯀꯀꯥ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦꯕ ꯅꯪꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯈꯔ ꯅꯨꯡꯉꯥꯏ ꯇꯥꯔꯤ ꯀꯀꯥ ꯍꯥ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗꯣ ꯕꯪꯒꯥꯂꯤꯒꯤ ꯏꯁꯩꯅ ꯈ꯭ꯋꯥꯏ ꯐꯔꯦꯗ ꯅꯣꯡꯉꯥꯟ ꯇꯥꯕ ꯊꯨꯀꯣ 4 ꯌꯧꯔꯦ ꯇꯨꯝꯕ ꯃꯇꯝ ꯌꯧꯅꯔꯦ ꯃꯌꯥꯝ ꯃꯤꯠꯀꯁꯦ ꯁꯥꯔꯛꯑꯦ ꯔꯦꯕꯤꯇꯥ ꯇꯨꯃꯤꯟꯅꯩꯈ꯭ꯔꯦ ꯇꯥꯔꯤꯗꯤ ꯍꯥꯏ ꯀ꯭ꯋꯥ ꯆꯥꯔꯤꯔꯥ ꯃꯣꯕꯥꯏꯜ ꯃꯦꯠꯂꯤꯔꯥ ꯐꯤꯂꯝ ꯌꯦꯡꯉꯤꯔꯥ ꯍꯤꯞꯄꯤꯔꯥ ꯐꯝꯃꯤꯔꯥ ꯀꯣꯟꯅꯇ ꯄꯠꯇꯥ ꯅꯥꯏ ꯄꯨꯡ 10:30 ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯅ ꯀꯔꯤ ꯄꯣꯠꯅꯣ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯃꯦ ꯑꯄꯥꯝꯕ ꯄꯣꯠꯅ ꯍꯥꯏꯌꯨ ꯍꯩꯕ꯭ꯔ ꯅꯪꯅ ꯆꯥꯕ ꯄꯣꯠꯇ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯑꯆꯥꯕ ꯈꯪꯗꯦ ꯁꯨꯕ ꯈꯪꯗꯦ ꯆꯠꯄ ꯈꯪꯗꯦ ꯅꯣꯝꯕ ꯈꯪꯗꯦ ꯄꯨꯝꯅꯃꯛꯇ ꯈ꯭ꯋꯥꯏꯗꯩ ꯑꯄꯥꯝꯕ ꯄꯣꯠꯁꯛꯁꯦ ꯀꯔꯤꯅꯣ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯅꯨꯃꯤꯠꯀꯤ ꯃꯥꯌꯣꯛꯖꯕꯤꯔꯤꯕ ꯌꯩꯔꯤꯕ ꯇꯥꯡ ꯅꯨꯡꯉꯥꯏꯕꯅꯤ ꯇꯥꯗ ꯅꯨꯡꯉꯥꯏꯕꯅꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯀꯅꯥꯒꯨꯝꯕ ꯇꯨꯝꯕ ꯃꯇꯝ ꯌꯧꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯇꯥꯔꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯗꯤ ꯀꯩꯗꯧꯅꯤ ꯇꯥꯗ ꯑꯌꯨꯛꯀꯤ ꯀꯔꯃ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯀꯔꯃ ꯅꯥꯝ ꯇꯥꯕ ꯃꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯧꯗ ꯌꯥꯗꯕꯩ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯀꯥꯟ ꯇꯧꯔꯤꯁꯦ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯂꯩꯒ ꯍꯥꯏꯔꯛꯇꯕꯅꯤ ꯁꯤ ꯑꯉꯥꯡ ꯐꯅ ꯀꯨꯏ ꯆꯪꯒ꯭ꯔꯖꯥꯠꯅꯤ ꯁꯤ ꯑꯉꯥꯡꯁꯤꯃ ꯑꯣ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯇꯨꯝꯈ꯭ꯔꯕꯣ ꯏꯁꯩ ꯇꯥꯔꯨꯕꯅꯤꯗ ꯀꯗꯥꯏ ꯏꯁꯩ
레비타 레이리버 난 이제 따라 숨레이라 말해봐 달래봐 와이 수나봐 오케이 다들 굿나잇 아주 뚱닝해 굿나잇 다들 라피도 가 타겟자리 까까 아이셰 아한기 이셰이 그래 따닝디 난 꺄마 할로래 그냥 밥다 하루째 해가 좀 하루째 한기 이셰 따냐 한우이 반응하보 nanti nang je 한기 이셰 자는 난 그냥 또 그냥 봐봐 한우 닝하보 제슈 파이라 차닝하보 제슈 파이나 아 한기 bro 한기 이셰 따닝하디네 제슈 파이스 니코 아이기 이만하면 락들이 굿나잇 가 하람들이 아이기 이만하면 락들이 굿나잇 하람들이 레베타 코멘 이로 레베타 따브로 아니 세타닝이도 한우 닝브라 해봐 한우비 닝브로 띵동 시용뚜 유 мяу 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 мяu 오닝데다 두수 숨 따닝바 밤제바 오케이 따이 따닝바 밤디 밤제바 파래 오늘은 우소 엄마 떠오러 누가 이차하게 하 nete atau pemain abung ini nung manu da usop lai usop man tawro adu ai sakke du na pesa tharo du pena taro jarba mo ja khundon do ma masoro ne changbada khundon do ma ba ibda tabra no gi usop ma tawro adu ga isai sai pa lakke ko ai dukhna ga lagjaro da ai live nang lakpani na aluga pena taro ba du na
ꯑꯗꯨ ꯈꯤꯅꯥꯏ ꯂꯧꯔꯔꯣꯏ ꯑꯗꯨꯒ ꯌꯥꯡꯈꯩ ꯆꯥꯝ ꯊꯥ ꯇꯥꯏ ꯅꯪ ꯂꯦꯞꯇ ꯇꯥꯕ꯭ꯔꯣ ꯀꯀꯥ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ ꯁꯠ ꯁꯠ ꯏꯔꯣ ꯀꯩꯅꯣ ꯀꯣꯃꯦꯟꯗꯣ ꯅꯪ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯥ ꯊꯣꯡꯖꯥꯏ ꯊꯥꯖ ꯊꯥꯖꯅ ꯁꯄꯣꯠ 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 ꯀꯥꯝ ꯄꯤꯖꯕ ꯄꯤꯖꯕ ꯌꯦꯡꯁꯤ ꯄꯄꯥꯒꯤ ꯆꯥꯛ ꯄꯤꯖꯕ ꯀꯔꯝ ꯀꯥꯟꯗꯅꯣ ꯊꯥꯁꯤꯡ ꯉꯥ ꯊꯣꯡ ꯆꯥꯏ ꯊꯥꯖ ꯅꯪꯗꯤ ꯀꯔꯤ ꯆꯥꯏ ꯅꯦꯠ ꯌꯥꯗꯦꯀꯣ ꯊꯥꯖ ꯄꯨꯔꯥ ꯁꯥꯏꯀꯣꯟꯒꯤ ꯀꯩꯅꯣ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯎ ꯂꯩꯔꯦ ꯀꯀꯥ ꯕꯖꯃꯣꯍꯣꯟ ꯈꯪꯕ꯭ꯔꯥ ꯇꯠ ꯇꯠ ꯙꯣꯡ ꯙꯣꯡ ꯇꯠ ꯙꯣꯡ ꯙꯣꯡ ꯌꯩꯕꯗꯨꯔꯣ ꯉꯥ ꯆꯥꯏꯌꯦ ꯋꯥꯎ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯐꯇꯣ ꯊꯥꯖ ꯑꯩ ꯂꯥꯛꯑꯝꯃꯦ ꯅꯦꯠ ꯌꯥꯗꯅ ꯑꯗꯨꯝ ꯄꯣꯊꯥꯈꯔꯦ ꯑꯩꯒꯤꯁꯨ ꯅꯦꯠ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯀꯣꯃꯦꯟꯒ ꯑꯝꯇ ꯎꯗꯦꯀꯣ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯌꯦꯡꯉꯤꯃꯤ ꯅꯦꯠ ꯆꯞꯄꯦ ꯑꯩꯒꯤꯁꯨ ꯍꯣꯏꯑꯕ ꯅꯦꯠ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗ ꯑꯩ ꯃꯣꯕꯥꯏꯜꯗꯅ ꯀꯣꯃꯦꯟ ꯑꯃ ꯎꯗꯦ ꯑꯗ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯤꯅꯤ ꯊꯥ ꯑꯍꯨꯝꯃꯨꯛ ꯋꯥꯠꯂꯤ ꯊꯥ ꯑꯍꯨꯝ ꯑꯣꯏꯗꯤ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯃꯦꯅꯤꯅꯀꯣ ꯔꯦꯕꯤꯇꯥ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯖꯨꯂꯥꯏ ꯇꯥꯔꯗꯤ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣꯀꯣ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ 7 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯁ꯭ꯔꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯁ꯭ꯔꯝ ꯏꯊꯥ ꯊꯥꯖꯗꯅ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯁꯤꯗ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯂꯥꯏꯁ꯭ꯔꯝ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯊꯥ ꯑꯍꯨꯝꯃꯨꯛ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯃꯦꯅꯤꯀꯣ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯣ ꯚꯥꯃꯨꯡꯒ ꯇꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯌꯥꯡꯈꯩ ꯆꯥꯝ ꯆꯠꯄꯤ ꯆꯅꯤ ꯊꯥꯔꯗꯤ ꯗꯣꯡ ꯗꯣꯡꯁꯨ ꯇꯧꯕꯅꯤ ꯏꯁꯩꯁꯨ ꯁꯛꯄꯅꯤ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯅꯦꯠ ꯌꯥꯗꯦ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯅꯦꯠ ꯌꯥꯗꯦ ꯊꯥꯔꯒ ꯂꯣꯏꯗꯅ ꯀꯀꯥꯅ ꯁꯛꯄꯗ ꯀꯩꯕ ꯊꯥꯔꯒ ꯂꯣꯏꯗꯦꯅ ꯀꯀꯥꯅ ꯁꯛꯄꯗ ꯋꯥꯎ ꯑꯦꯛꯖꯥꯝ ꯊꯥꯕꯤꯅꯨꯗ ꯏꯃꯥꯏꯄꯦꯝꯃ ꯑꯩ ꯆꯠꯈ꯭ꯔꯒ ꯅꯀꯣꯛ ꯄꯥꯏꯍꯧꯅꯤ ꯏꯃꯥꯏꯄꯦꯝꯃ ꯄꯩꯁꯥ ꯊꯥꯈꯤꯅ ꯑꯩꯕꯨ ꯀ꯭ꯋꯥ ꯄꯥꯅꯕ ꯆꯥꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯍꯧꯗꯦ ꯀ ꯍꯥꯏꯔ ꯀꯣ ꯅꯪ ꯑꯩꯅ ꯏꯁꯩ ꯍꯟꯈ꯭ꯔꯒꯅ ꯍꯥꯏꯍꯧꯅꯦꯕ ꯑꯁ ꯀꯀꯥ ꯃꯉꯣꯟ ꯁꯤ ꯆꯠꯄꯗꯅꯦ ꯄꯩꯁꯥ ꯑꯗꯨꯝ ꯑꯩ ꯏꯀꯥꯏꯒ ꯏꯖꯠꯇ ꯊꯥꯕꯗꯅꯦ ꯑꯩ ꯄꯥꯅꯕ ꯀ꯭ꯋꯥꯇ ꯄꯩꯁꯥ ꯂꯩꯍꯧꯗꯦ ꯍꯥꯏꯔꯛꯀꯅꯤ ꯑꯖꯥꯝ ꯊꯥꯅꯨꯗ ꯅꯪꯒꯤ ꯇꯣꯉꯥꯟ ꯅꯪ ꯇꯔꯞꯇꯒꯤꯀꯣ ꯑꯩꯅ ꯁꯛꯄꯅ ꯆꯥꯝꯗ ꯃꯉꯥꯇꯪ ꯆꯪꯉꯝꯃꯨ ꯑꯩ ꯗꯈꯤꯅꯥꯒ ꯂꯧꯖꯔꯔꯣꯏ ꯅꯉꯣꯟꯗꯒꯤ ꯄꯨꯡꯖꯩ ꯊꯥꯗ꯭ꯔꯁꯨꯅꯦ ꯄꯨꯡ ꯌꯩꯕꯗ 10 ꯊꯥꯔꯦꯅꯀꯣ ꯑꯩꯉꯣꯟꯗ 20 ꯊꯥꯎꯕ ꯄꯨꯡ ꯌꯩꯕꯗ 20 ꯊꯥꯔꯦꯅ ꯑꯩꯉꯣꯟꯗ 50 ꯊꯥꯎꯕ ꯄꯨꯡ ꯌꯩꯕꯗ 20 ꯊꯥꯔꯦ ꯑꯩꯉꯣꯟꯗ 100 ꯊꯥꯎ ꯂꯦꯞꯁꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯅꯪ ꯊꯥ ꯑꯍꯨꯝ ꯋꯥꯠꯂꯤꯕꯅꯤꯀꯣ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯊꯥ ꯑꯍꯨꯝ ꯋꯥꯠꯂꯤ ꯕꯥꯇꯣꯟ ꯇꯧꯁꯜꯂꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯖꯨꯂꯥꯏ ꯑꯥꯒꯁꯀꯤ ꯕꯥꯇꯣꯟ ꯂꯩ ꯁꯦꯞꯇꯦꯝꯕꯔ ꯕꯥꯇꯣꯟ ꯂꯩꯔꯝꯃꯤꯀꯣ ꯇꯁꯦꯡꯕꯒꯤꯅꯤ ꯔꯦꯕꯤꯇꯥ ꯇꯥꯏꯀꯣ ꯀꯩꯕ ꯑꯣꯖꯥ ꯁꯥꯝꯗꯤ ꯑꯣꯖꯥ ꯁꯥ ꯕꯥꯃꯣꯟꯗꯨꯔꯥ ꯂꯥꯏꯁ꯭ꯔꯝ ꯅꯦꯠ ꯌꯥꯗꯦ ꯑꯩ ꯃꯇꯝ ꯇꯥꯏꯃꯤꯡ ꯉꯥꯏ ꯂꯩꯔꯤꯅꯤ
ओजा सामदी इसे फजबनी है बामोन दुराइबा रेबिता बामोन सामद्रो लवाई तांगबदो मी एनेम्बर लवाई तांगबो दुराइबा रेबिता हैरो लवाई तांगबा बामोन दुरा कमंगागी अमना मासप्राई दुहारनी सामैदो ओ कमंगागी नंग फजना खंगजानी नंग सिंत्रा जे कमंगाई का सामगाई गना कना हेली आई दी जाऊ दमीदा छुम कबो कबोनी आई इसे कबो कबो मी मानते hay nang taning wa taning de khang ponte ko hay nang hai du mi as kaka su phachai ta ka nang kai tari ba ina sakpa hairo ne aina sakpa se nang kai ta ge hai bani da Devita baton hana taru ko ki khai na mai sang lang hal la no ताबदे थमोई से काय खिदौरे खोंलरनो खंगे कोकिल Yo, YouTube ta sakpada luhongbagi soraki sakpada tai. Hoi hoi hoi. Thank you. Hoi beta aigi channel jam video jengi kakagi ko. Thagachari. YouTube ta sakpada luhongbagi soraki sakpada tai hai. Thank you. Yang nungare akhoi bitana kakam gongi siam tabi de matam thieng na ado no mai se la bitana nang haiba modura pul da nang pani puri do pija ge humang tur pa do bihari mukhun to pa alu sop ka 실제 살amba 실제 kai mafam da no ai ne se jang ai te amtang habiro 실제 kai mafam da nai sam do ni se nunga gitu jang ni cerita 여기 가리다 오 Oh my god, Sirene highlight some kore. Ito man ina si dia. Wow, my god. Ito mala sam oi ma chumine rangi khaida. Ngako ito magi ming dam tang haram ngako.
ꯑꯣꯖꯥ ꯑꯩꯅꯤ ꯀꯧꯔꯛꯄꯗꯣ ꯃꯅꯦ ꯃꯅꯦ ꯈꯪꯉꯦ ꯍꯥꯏꯕ ꯑꯩ ꯍꯩꯗ ꯚꯥꯞ ꯇꯥꯔꯦ ꯅꯪꯒꯤ ꯈꯥꯂꯤ ꯄꯜꯂꯛꯄꯗꯨꯒꯤ ꯚꯥꯞ ꯇꯥꯔꯦꯀꯣ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯑꯅ ꯊꯝꯂꯦ ꯏꯇꯩꯃ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯛꯑꯣ 이때마기 밍도 엄청 하비요. 아이딩에 사이 라이스람 라이스람에 까울래. 아이디 밍아 러비타 까우에 러비타. 이때 ꯆꯨꯝꯃꯤ ꯀꯥꯎꯔꯦ ꯔꯦꯕꯦ ꯑꯩ ꯁꯤꯖꯔꯪꯒꯤ ꯈꯥꯂꯤꯗ ꯑꯩ ꯁꯛꯄꯗ ꯆꯨꯝꯃꯦ 이때만 애기는 구글 에센스 라야 애기 구글 핀 라야 이때만 하나 이 탕크라미 넷 접이 따드리네 넷 누가이때 이때만 짠뿌기네 하이바 옥스 깔라 딸리해 자드부기 하래 그이 하나 그래 비타 와시 간 따드래 깔라 딸리해 자드부기 베라 하야 그야노 오케이 띠마 거기 이때메르 비타 사고 또 미니시고 아이 까까 하이버니 소리 오오오 오마 거기 이때메라 참 에스 호에 쭈미에 ꯑꯗꯣ ꯑꯩ ꯍꯟꯗꯛꯅꯦ ꯑꯩꯈꯣꯏꯒꯤ 이때메르 이때메 라이스람 ꯇꯥꯏꯀꯣ ꯑꯩ ꯍꯟꯗꯛ ꯕꯥꯝꯔꯥꯝꯄꯨꯔꯗ ꯂꯨꯍꯣꯡꯕ ꯂꯥꯛꯀꯅꯤ ꯏꯁꯩ ꯁꯛꯄ 이때메 ꯇꯥꯕ꯭ꯔꯥ ꯆꯨꯝꯃꯦ ꯑꯁ 이때메 ꯑꯩ ꯁꯣꯏꯔꯦꯀꯣ ꯑꯁ 이때메 ꯑꯣꯏꯕ 이때메 ꯍꯟꯗꯛ ꯑꯩ ꯕꯥꯝꯔꯥꯝꯄꯨꯔꯗ ꯂꯨꯍꯣꯡꯕ ꯏꯁꯩ ꯁꯛꯄ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯒꯨꯒꯜ ꯑꯦꯁꯦꯟꯁ 이때메 ꯇꯥꯏꯀꯣ ꯑꯩ ꯅꯍꯥꯟ ꯊꯥꯡꯉ ꯈꯔ ꯀꯦ ꯀꯥꯎꯊꯣꯛꯄꯤ ꯋꯥꯔꯤꯅꯤꯗ ꯑꯩꯈꯣꯏ 이때메 ꯔꯦꯕꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯉꯁꯤ ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯏ 이때마 ꯍꯣꯏ 이때마 ꯃꯊꯪꯗ ꯎꯅꯔꯁꯨ ꯀꯧꯅꯁꯤꯀꯣ 이때마 ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯛ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ 이때ꯃꯅ ꯀꯧꯔꯛꯀꯗꯕꯅꯤꯀꯣ
ꯑꯩꯒꯤ ꯅꯍꯥꯟ ꯒꯨꯒꯜ ꯄꯤꯟ ꯂꯥꯛꯑꯦ ꯏꯇꯩꯃ ꯒꯨꯒꯜꯒꯤ ꯄꯤꯟꯗꯣ ꯑꯩꯒꯤ ꯊꯨꯡꯉꯔꯦ ꯅꯦꯠꯁꯤꯅ ꯍꯣꯏ ꯀꯧꯅꯤ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯦꯡꯀ꯭ꯌꯨ ꯑꯩꯅ ꯀꯥꯎꯔ ꯁꯣꯏ ꯏꯇꯩꯃ ꯀꯧꯔꯛꯀꯗꯕꯅꯤꯀꯣ ꯑꯩ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯏꯇꯩꯃ ꯍꯣꯏ ꯏꯇꯩꯃ ꯑꯩꯈꯣꯏ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗ ꯏꯁꯩ ꯆꯠꯄꯅꯤꯅꯅꯦ ꯈꯪꯉꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯉꯥꯗ ꯆꯥꯔꯦ ꯏꯁꯩ ꯂꯩꯕ ꯆꯥꯕ ꯑꯩ ꯏꯇꯩꯃꯒꯤ ꯀꯣꯃꯦꯟ ꯍꯟꯗ꯭ꯔꯤ ꯃꯥꯜꯂꯦꯀꯣ ꯁꯤ ꯂꯣꯏꯕꯒ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯞ ꯊꯥꯏ ꯁꯥꯏꯀꯣꯟ ꯁꯃꯨꯗ꯭ꯔꯗ ꯁꯥꯏꯀꯣꯟ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯎꯔꯨ ꯂꯩ ꯂꯩꯌꯦ ꯑꯩꯗꯤ ꯅꯨꯃꯤꯠꯀꯤ ꯉꯥ ꯈꯒ ꯆꯥꯏ ꯔꯦꯕꯤꯇꯥ ꯏꯟꯖꯥꯡꯗꯣ ꯆꯤꯜꯍꯥꯎ ꯈꯤꯇꯪ ꯊꯤꯒꯜꯂꯤ ꯅꯪꯗꯤ ꯂꯤꯁꯥ ꯆꯥꯏ ꯍꯥꯏꯌꯦ ꯑꯇꯣꯞꯄ ꯉꯥ ꯆꯥꯗꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯂꯥꯏꯁ꯭ꯔꯝ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩ ꯆꯦꯟꯅꯦꯜꯗ ꯂꯥꯛꯄꯤꯕ ꯅꯅꯥꯎꯒꯤ ꯆꯦꯟꯅꯦꯜ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤꯀꯣ ꯏꯇꯩꯃ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯩꯃꯀꯣ ꯀꯣꯃꯦꯟ ꯂꯩꯕꯅꯦ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯁꯣꯏꯗꯅ ꯌꯦꯡꯖꯒꯦ ꯏꯇꯩꯃ ꯀꯣꯃꯦꯟ ꯁꯣꯏꯗꯅ ꯌꯦꯡꯖꯒꯦ ꯏꯇꯩꯃ ꯏꯇꯩꯃ ꯑꯦꯜ ꯕꯤ ꯊꯥꯕ꯭ꯔꯥ ꯄꯨꯡ ꯀꯌꯥ ꯏꯇꯩꯃꯁꯨ ꯑꯦꯜ ꯕꯤ ꯊꯥꯔꯤ ꯄꯨꯡ ꯀꯌꯥꯗ ꯏꯇꯩꯃ ꯑꯦꯜ ꯕꯤꯁꯦ ꯅꯨꯡꯐꯧꯒꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯊꯣꯛꯇ꯭ꯔꯕ꯭ꯔꯣ ꯊꯣꯛꯏ ꯑꯣ ꯏꯇꯩꯃ ꯃꯊꯛꯀꯤ ꯔꯦꯕꯤꯇꯥꯁꯦ ꯀꯩꯅꯣꯅꯤ ꯀꯁꯔ ꯃꯣꯏꯅꯥꯔꯕꯣꯟꯒꯤꯅꯤꯀꯣ ꯃꯥ ꯆꯦꯟꯅꯦꯜ ꯄꯥꯏꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯅ ꯇꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯃꯣꯏꯅꯥꯕꯨ ꯔꯦꯕꯤꯇꯥ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎꯀꯣ ꯃꯈꯥꯗ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯀꯣ ꯑꯁꯦ ꯅꯪ ꯁꯞ ꯇꯧꯕꯤꯔꯝꯃꯨꯀꯣ ꯔꯦꯕꯤꯇꯥ ꯇꯥꯏꯀꯣ ꯅꯪ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯔꯦꯕꯤꯇꯥ ꯀꯣꯃꯦꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯅꯪ ꯆꯦꯟꯅꯦꯜ ꯄꯥꯏꯗ꯭ꯔꯁꯨꯅꯦ ꯔꯦꯕꯤꯇꯥ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯂꯝꯁꯦ ꯅꯪ ꯑꯝꯇꯪ ꯁꯕꯁ ꯇꯧꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯅꯪ ꯆꯦꯟꯅꯦꯜ ꯄꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯑꯃꯠꯇꯅꯤꯅꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯠꯇꯅꯤ ꯑꯃꯅ ꯁꯞꯄꯣꯔꯠꯇꯤ ꯀꯅꯥ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯅꯁꯨ ꯏꯇꯩꯃ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛꯁꯦ ꯅꯪ ꯁꯞ ꯇꯧꯕꯤꯔꯝꯃꯨ ꯑꯗꯩ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯀꯣ ꯏꯃꯥꯟꯅꯕꯁꯤꯡ ꯀꯌꯥ ꯂꯩꯔꯁꯨ ꯅꯪ ꯐ꯭ꯔꯦꯟꯁ ꯂꯩꯔꯒꯁꯨ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯔꯦꯕꯤꯇꯥ ꯇꯥꯏꯀꯣ ꯇꯥꯏ ꯀꯀꯥ ꯅꯦꯠꯁꯦ ꯀरुꯅꯥ ꯄꯥꯏꯔꯦ ꯑꯣꯀꯦ ꯀरुꯅꯥ ꯐꯔ ꯃꯇꯨꯡꯗ ꯀꯀꯥ ꯊꯝꯃ ꯃꯇꯨꯡꯗꯅꯦ ꯅꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯞ ꯇꯧꯈꯣꯀꯣ ꯁꯞꯄꯣꯔꯠ ꯇꯧꯈꯣꯕ ꯀꯀꯥꯅ ꯍꯥꯏꯁꯤꯅꯤ ꯇꯨ ꯃꯥꯅ ꯏꯔꯩꯁꯤ ꯌꯦꯡꯉꯨꯁꯦ ꯔꯦꯕꯤꯇꯥ ꯀꯣꯃꯦꯟ ꯑꯩꯈꯣꯏ ꯈꯪꯕ꯭ꯔꯥ ꯅꯤꯉꯣꯜ ꯊꯥꯖꯕꯅꯤ ꯆꯥꯟꯄꯨꯔꯗ ꯑꯗꯩ ꯆꯥꯟꯄꯨꯔꯒꯤ ꯑꯣꯏꯅꯥꯝ ꯔꯥꯖꯦꯟ ꯏꯁꯩ ꯗꯣ ꯃꯣꯏ ꯃꯅꯥꯛꯇꯁꯨꯅꯦ ꯌꯥꯗ꯭ꯔꯦꯅꯦ ꯅꯦꯠ ꯌꯥꯗꯕꯅꯤ ꯏꯇꯩꯃ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯟ ꯅꯨꯡꯁꯤꯠ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯎꯔꯨ ꯂꯩꯔꯤꯕꯅꯤ ꯆꯥꯟꯄꯨꯔꯒꯤ ꯔꯥꯖꯦꯟ
ꯗꯣ ꯑꯣꯏꯅꯥꯝ ꯔꯥꯖꯦꯟꯗꯣ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯗꯃꯛꯇ ꯏꯇꯩꯃ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯑꯣꯏꯕ ꯏꯇꯩꯃ ꯑꯩ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯣꯅꯥꯀꯟꯗ ꯎꯅꯔꯁꯨ ꯏꯇꯩꯃꯅ ꯀꯧꯔꯛꯀꯗꯕꯅꯤꯀꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯛ ꯂꯥꯞꯄ ꯉꯝꯗ꯭ꯔꯒꯁꯨ ꯏꯇꯩꯃꯅ ꯁꯨꯝ ꯀꯧꯕꯤꯔꯛꯑꯣ ꯑꯩ ꯆꯥꯟꯄꯨꯔꯗ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯁꯥꯒꯩ ꯂꯩ ꯀꯨꯂꯆꯟꯗ꯭ꯔ ꯀꯧꯕꯅꯤ ꯑꯣꯏꯅꯥꯝ ꯔꯥꯖꯦꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇꯅꯤ ꯑꯗꯣ ꯑꯩ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯏꯇꯩꯃꯒ ꯀꯅꯦꯛ ꯇꯧꯖꯒꯦ ꯑꯗꯣ ꯏꯇꯩꯃꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯤ ꯂꯩꯇꯦ ꯂꯩꯇ꯭ꯔꯒꯁꯨ ꯂꯥꯏꯁ꯭ꯔꯝꯒꯤ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯍꯦꯛꯇ ꯍꯪꯉꯒ ꯂꯣꯏꯔꯦ ꯂꯥꯏꯁ꯭ꯔꯝꯒꯤ ꯔꯦꯕꯤꯇꯥ ꯌꯥꯏꯅꯀꯣ ꯏꯇꯩꯃ ꯍꯣꯏ ꯔꯥꯖꯦꯟꯗ꯭ꯔꯒꯤꯅꯦ ꯔꯥꯖꯦꯟꯗ꯭ꯔꯒ ꯊꯪꯅꯕ ꯀꯨꯂꯆꯟꯗ꯭ꯔ ꯍꯥꯏꯅꯅꯦ ꯆꯥꯟꯗꯝ ꯁꯥꯒꯩ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯁꯥꯒꯩꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯏꯇꯩꯃꯒꯗꯤ ꯀꯣꯟꯇꯦꯛ ꯏꯕꯣ ꯍꯣꯏ ꯏꯇꯩꯃ ꯌꯥꯝ ꯂꯥꯛꯄꯤꯕꯁꯦ ꯌꯥꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯗꯤ ꯏꯇꯩꯃ ꯎꯅꯁꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯃꯔꯛ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒꯗꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯏꯇꯩꯃꯕꯨꯁꯨ ꯅꯅꯥꯎ ꯃꯪꯒꯣꯜ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯏꯇꯩꯃꯅ ꯑꯩ ꯍꯥꯟꯅ ꯇꯥꯛꯄꯒꯤ ꯋꯥꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯁꯤꯒ ꯅꯦꯠꯁꯤ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯔꯦ ꯑꯗꯨꯅꯤ ꯏꯇꯩꯃ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯂꯥꯏꯔꯤꯛꯇꯟ ꯃꯪꯒꯣꯜ ꯑꯁꯤꯠ ꯅꯥꯎꯔꯦꯝ ꯕ꯭ꯂꯧ ꯑꯣ ꯃꯥꯏ ꯒꯣꯗ ꯏꯆꯦꯁꯨ ꯂꯥꯛꯑꯦ ꯑꯣꯏꯃꯥ ꯏꯆꯦ ꯊꯦꯡꯉ ꯃꯇꯝꯁꯤꯒ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯆꯦꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯁꯤꯁ ꯅꯥꯎꯔꯦꯝ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛꯁꯦ ꯏꯆꯦꯒ ꯀꯥꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯏꯆꯦ ꯏꯆꯦꯒꯤ ꯀꯣꯃꯦꯟꯁꯤꯒꯤ ꯃꯊꯛꯇꯅꯦ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕꯁꯦ ꯏꯆꯦꯒ ꯀꯥꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯔꯦꯕꯤꯇꯥꯒꯁꯨ ꯀꯥꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯑꯁꯤꯁ ꯅꯥꯎꯔꯦꯝꯁꯦ ꯃꯥꯁꯨ ꯆꯥꯟꯄꯨꯔꯒꯤꯅꯤ ꯆꯥꯟꯄꯨꯔ ꯅꯤꯉꯣꯜꯅꯤ ꯑꯗꯨ ꯁꯨꯅꯥꯏꯗ ꯌꯨꯝ ꯄꯥꯟꯕꯅꯤ ꯆꯦ ꯑꯁꯤꯠ ꯑꯣ ꯈꯪꯅꯕ꯭ꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯈꯪꯅꯔꯗꯤ ꯌꯥꯔꯦ ꯆꯦ ꯑꯁꯤꯠ ꯍꯥꯏꯅ ꯀꯧꯔꯦ ꯑꯩꯁꯨ ꯀꯨꯏꯗ꯭ꯔꯤ ꯏꯆꯦ ꯑꯁꯤꯠꯒ ꯈꯪꯅꯕ ꯏꯆꯦ ꯑꯁꯤꯁ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯂꯥꯏꯁ꯭ꯔꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯅꯕꯗꯨꯅ ꯏꯇꯦꯝ ꯅꯨꯡꯁꯤꯕꯅ ꯏꯇꯦꯝꯅ ꯀꯧꯔꯛꯏꯅꯦ ꯑꯩꯉꯣꯟꯗ ꯈꯪꯉꯕ ꯑꯩꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯪꯒꯣꯜ ꯏꯅꯥꯎꯄꯥ ꯅꯦꯠ ꯁꯤꯔꯦ ꯅꯦꯠ ꯌꯥꯗꯦ ꯅꯦꯠ ꯌꯥꯗꯦ ꯅꯦꯠꯁꯦ ꯁꯥꯏꯀꯣꯟ ꯑꯗꯨꯃꯥꯏꯅ ꯎꯔ ꯂꯩ ꯂꯩꯔꯦ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯂꯥꯏꯁ꯭ꯔꯝꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯑꯗꯨꯝ ꯃꯥꯅ ꯃꯪꯒꯣꯜ ꯑꯣꯖꯥ ꯃꯪꯒꯣꯜ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯔꯦꯕꯤꯇꯥ ꯀꯩꯅꯣ ꯏꯇꯩꯃ ꯂꯥꯏꯁ꯭ꯔꯝꯁꯦ ꯆꯥꯟꯄꯨꯔꯒꯤꯅꯤ ꯆꯥꯟꯄꯨꯔꯒꯤꯀꯣ ꯀꯣꯃꯦꯟ ꯏꯆꯦ ꯀꯣꯃꯦꯟ ꯂꯩꯇꯦ ꯁꯞꯄꯣꯔꯠꯀ ꯂꯩꯇꯦꯗ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯤꯃꯩ ꯑꯩ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯤꯃꯩ ꯑꯩꯁꯦ ꯇꯨꯡꯅꯤꯡꯗꯅꯀꯣ ꯑꯩꯗꯤ ꯀꯅꯥꯝ ꯑꯩ ꯑꯦꯜꯕꯤꯗ ꯃꯤ ꯂꯩꯇꯦꯌꯦ ꯑꯩ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯗꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯦꯜꯕꯤ ꯊꯥꯔꯝꯗꯦꯗ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯁꯨꯝ ꯊꯥꯔꯤꯃꯤꯗ ꯏꯇꯩꯃ ꯏꯆꯦ ꯑꯩꯒꯤꯗꯤ ꯑꯦꯜꯕꯤꯗ ꯃꯤ ꯂꯥꯛꯄ ꯋꯥꯠꯂꯦ ꯑꯩꯅꯁꯨ ꯃꯤꯗ ꯌꯥꯎꯕꯒꯤ ꯃꯇꯝ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯏꯇꯩꯃ ꯔꯦꯕꯤꯇꯥ ꯑꯉꯥꯡꯁꯨ ꯇꯨꯝꯅꯔꯝꯃꯤꯅ ꯏꯁꯩ ꯁꯛꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯅꯥꯎ ꯏꯆꯦ ꯑꯗꯨꯝ ꯇꯥꯕꯤꯔꯣꯀꯣ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯄꯣꯞ ꯂꯥꯛꯑꯣ ꯂꯥꯛꯂꯣ ꯂꯥꯛꯑꯣ ꯏꯆꯦꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯔꯦꯕꯤꯇꯥꯁꯦ ꯌꯥꯝ ꯐꯕꯅꯤꯀꯣ ꯐꯝꯃꯤ ꯃꯥꯜꯂꯤꯀꯣ ꯑꯩꯗꯤ ꯏꯇꯩꯃ ꯔꯦꯕꯤꯇꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯣꯏꯕ ꯑꯍꯥꯟꯕ ꯎꯕꯗꯅꯀꯣ ꯏꯁꯩ ꯁꯛꯄꯗꯅꯦ ꯑꯣꯖꯥ ꯃꯪꯒꯣꯜ ꯍꯥꯏꯅ ꯀꯧꯔ ꯑꯗꯨꯝ ꯈꯪꯉꯦ ꯏꯇꯩꯃꯁꯤꯁꯦ ꯌꯥꯝꯅ ꯃꯤ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯅꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯅꯨꯃꯤꯠꯇꯨꯒ ꯁꯨꯝ ꯑꯩꯈꯣꯏ ꯏꯆꯦ ꯑꯁꯤꯁ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯣꯀꯦ ꯏꯇꯩꯃ ꯏꯆꯦ ꯁꯝ ꯏꯅꯥꯎꯄꯤ ꯃꯪꯒꯣꯜꯒꯤ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯅꯦ ꯏꯆꯦ ꯅꯨꯡꯉꯥꯏꯇꯕꯅꯦ
ओके दो चे इते मा लाइस्राम को अखोय बाय ओइरसी अखोय मनाबोंग रेबिटा गुड नाइट ओइरसी ngasi gidi ko ne sujam nungaite aigi mobile comment su thoktre ko ado ngasi thenga matam sida akhoi che asis adi laisam gi tema thenga matam siga nanaugi LBD lakpibidamakta itei mamasung isebu hainga thagachari adi aigi chanipi Rebita nabunga thagachari kakana ado good night oiresiko wadida wadi 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 tumni tumning ko miche ware sai bunina ngai kho iche na guri lei hare kakadi waramni hai Rebita wadi wadi ta tumni tumning miche jadre sai no mak dai sai chalu bunina ware ko Rebita waramni nang potharo good night hayeng mun naik ta hayeng mun nasi hayeng di kwado phatana tappaga naga thammo kwa sai sarga kakagi light ta jauna kaka tumdanabagi guli lei hairi nang khapiro duti layumi nangbo ichena layumi nangbo mayam bye bye good night lại xem mấy tema ok good night tema good night iche sina ngai kho hai mem ngai kho hai matam na thienga mina iche ko iche chu amni leyu minang bo hai mem bye 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 good night to khre khoi tema lai sam dai iche system good night lai sam now pi jam phai bo hana ko chale de na mu chang ni 11:30 तादोरे चे थमसी मिन्ना से चसरतरे कनासुला आरते मी याम दमी चे हो गुली लेरिने ओजागे से लेत्रे दा इते मकादि गुली न दा साइले बतनी पांच तनी कायदे नो इते मंगा सादेगे लेबे गुली ये सुंग लेंगदे इते मलाई सम आई चानपु लाई चांग का दोमी को hay ai la ka na jum da le te ke hai ja ro ye okay ite message da le ba hoi lakadaba oradi hairau ai silchada lei silchada lei de kamai khangna ni te ma ite mana silchada lei re aina chanbu chakhraga kamana khangna ni ite ma silchada lei re di adu hoi jengsi te ma mata chabada ai silcharom da ngate se challi hai ite mana silchada lei di kamana khangna ni pau okay Saturday khudingi jumda laiye ho ho re Saturday je ngai chappa tare nei sudu de natro
ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯇꯔꯗꯦ ꯌꯦꯡꯉꯒ ꯌꯨꯝ ꯆꯥꯟꯄꯨꯔ ꯆꯠꯄ ꯇꯥꯔꯦ ꯏꯆꯦ ꯑꯁꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯒꯨꯂꯤ ꯂꯩ ꯍꯥꯏꯔꯝꯃꯒ ꯒꯨꯂꯤ ꯂꯩ ꯍꯥꯏꯔꯝꯃꯒ ꯏꯆꯦ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯑꯣ ꯑꯣ ꯇꯥꯔꯥꯖꯦꯟꯗ ꯄꯥꯎ ꯄꯤꯔꯧ ꯌꯥꯅꯤ ꯍꯥꯏ ꯑꯣꯀꯦ ꯄꯤꯖꯔꯛꯀꯦ ꯑꯣꯀꯦ ꯏꯇꯩꯃꯁꯨ ꯋꯥꯔꯝꯅꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯍꯣꯏ ꯃꯇꯝꯁꯤꯃꯨꯛ ꯀꯩꯅꯣ ꯇꯧ ꯉꯥꯏꯗꯣꯔꯦ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯇꯨꯝꯈ꯭ꯔꯦ ꯐꯔꯦ ꯃꯇꯝ ꯈꯤꯇꯪ ꯐꯥꯍꯜꯂꯒꯦ ꯌꯥꯝꯗ꯭ꯔꯦ 38 40 20 ꯃꯤꯅꯤꯠ ꯈꯤꯇꯪ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯥꯏꯁꯦ ꯆꯪꯕ ꯌꯥꯗ꯭ꯔꯦꯕ ꯁꯤ
सोने का दिन नील आ गया भाई लो। कोई है तो आइए, 20 मिनट बाकी है, नीला आ रहा है। वाओ अंजू का सर, थैंक यू वेरी मच। कई हिंजांग चागे ओजाबू nga thong bajai anju ka sar ai channel lapi dom ga thagat chari ai thamage tawbani ado mini kung ta ngai na sungai bani ko la bani na lai ma chama to biramo kainyang chage anju ka sar kainyang chage ni sunungai ti ko ko ge samju sai kon lakpa to mano uru lei nei re mini kung ta ngai sungai ba silu ga tumma ga tumni mi si jaktre ni nu isai chalu re hjimu ata bi tha tha num phamle ba ko duganita tau khrapani okay thank you kainyang chage aigi DLB da mi lakpa wali anjo kainda aina su mi DLB chapa watpani na ko matam ju phangda ba hai tare aduna sum handak si khara dum aina LB thai ba ko kai chak thing thing cha ban ne matam ngai boina sum thaba mi jam de da leise mi khara tani lami ba o nga won chare hoye nga sabana hawida ai nga sham pame aduni khangida YouTube ko se tanjhalle da paiba isai chapage hona baga idi kayata views watpaga adugadi mi de su chapasu matam sangda aduna aina mi ngonda su breakfast tawna haiba sungamde aina su mi jam jawtabnina ko ne adubu aina matam sangmara sum matam len ma hai tare ko video tawre views jamde khoi mi gi chattabanina adubu dum matam lem dai sidi punsida heng live ta memory oihona baina ko dum memory mo oina baina sum thambani anju hoida sum lakchani sum hono akhoi ni pana tawba sidi YouTube sidi mi wale nupi na to ladies na tawsna hele mi lakpa ko chai singa honarabasu jaha family gi matang da honasu mani aduni aigi su aduna aina su mi da jam jaw ngam da mi ngon su na bai post to ngam da ba hai tare ko chang da na akhoi di ayu ngan na hogolaga pung par makhai ni pan dei sei chale mari pung mai da halak pa jaw ahum da halak pa jaw ani da halak pa jaw re thapa di puma mama halak pa jaw re karam kana video yang matam phang de ba ko aduna aidi video upload ka yam wa tawre ni su nungai ta handak ni humni mari ni baw ni nungai ro hai ri nung sit lei hai khamda hayang date 21 la date 15 da kya no ka hre ma du su okhya ti ti ai nei re du su nu sidum kan gani ko ko anju ka sar angang kya no angang ga lei la pro nupi mataro nipa jaw bro chanura ngaktaro chanura ngakta ne ai si chanura mata nangna chanura ngaktani hai ai si chanura ngaktani okay anju sum lakchani da sum lep kanu hona ba lep kanu ha ha akhoi marup sana ba jare
ꯍꯣꯔꯟ ꯂꯦꯞꯀꯅꯨ ꯁꯨꯝ ꯂꯥꯛꯆꯅꯤꯗ ꯃꯌꯥꯝꯒꯤ ꯁꯪꯕ ꯃꯇꯝ ꯑꯗꯨꯝ ꯌꯥꯎꯁꯜꯂꯨ ꯀꯣ ꯑꯩꯗꯤ ꯁꯪ ꯃꯇꯝꯗꯅꯤ ꯇꯧꯔꯤꯁꯦ ꯑꯁꯤꯃꯁꯨ ꯁꯥꯏꯅ ꯇꯨꯝꯅꯤꯡꯉꯝꯅꯤꯀꯣ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯦꯅ ꯁꯨꯝ ꯇꯥꯏꯃꯤꯡꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯉꯈꯣ ꯑꯟꯖꯨ ꯀꯁꯥ ꯀꯗꯥꯏꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ ꯑꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯂꯥꯏꯀꯣꯟꯒꯤꯅꯤ ꯑꯣ ꯂꯥꯏꯀꯣꯟꯒꯤꯅꯦ ꯑꯗꯨ ꯑꯩꯈꯣꯏ ꯏꯕꯥ ꯏꯕꯨꯡ ꯃꯅꯥꯛꯀꯤꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯔꯥꯅꯤꯒ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯂꯥꯏꯀꯣꯟꯗꯤ ꯉꯥꯏꯇꯅ ꯏꯁꯩ ꯁꯛꯄ ꯆꯠꯂꯤ ꯍꯌꯦꯡ ꯗꯦꯠ 19-21ꯗꯁꯨ ꯂꯥꯏꯀꯣꯟꯗ ꯏꯁꯩ ꯆꯠꯀꯅꯤ ꯀꯌꯥ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝꯁꯨ ꯇꯨꯝꯅ ꯃꯇꯝ ꯌꯧꯔꯦ 11:50 ꯌꯧꯒꯗꯧꯔꯦꯀꯣ ꯎꯝ ꯃꯌꯥꯝ ꯋꯥꯔꯝꯃꯅꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯅꯥꯏꯛ ꯇꯄ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯃꯤꯅꯤꯠꯇ ꯈꯤꯇꯪ ꯉꯥꯏꯔꯒꯁꯦ ꯉꯥꯏꯕꯅꯤꯀꯣ ꯑꯩꯁꯦ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ ꯋꯥꯔꯝꯅꯤ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ ꯃꯤꯅꯤꯠꯇꯪ ꯃꯤꯅꯤꯠ ꯑꯅꯤꯇꯪ ꯌꯥꯡꯈꯩꯍꯨꯝꯊꯣꯏ ꯃꯤꯅꯤꯠ ꯇꯔꯦꯠ ꯈꯛꯇꯪ ꯉꯥꯏꯔꯦ
Tiếp tục ai thế. Nhìn tengah deh. Ok, mẹ good night udah sih. Nhìn tengah deh.